Hanna BJP amadi Atopa party da Yaoramba Heirok sigi Manung Chanba Bengi Khungang gi Emung nifu taret ki Miwoi chama nifu humdoirom Indian National Congress INC da Yaorakhibaga Loinana Heirok sigi Hannagi Minister Moirangthem Okendro na Taramna Okpaga Loinana Heirok Block Congress Committee HBCC gi President Thokchom Ranjan amadi HBCC gi Maruwoiba member Singna Lengyanfi Yanduna Ekaikhumnaba Utkhre Wakal manaba punminaba haiba pandamda Heirok Block Congress Committee na sinduna ngasi Bengi Public Community Hall da miyamga loinana pangthokiba thoramadda former Minister Moirangthem Okendro mahaki loinabi Moirangthem ongbi Sarita Heirok Block Congress Committee HBCC gi President Thokchom Ranjan Adhyaksha Thobal K8 Soba amadi Heirok Block Congress Committee gi Maruwoiba Miwoi kayasu sarukyakhi Emung nifu teret ki miyambu Taramna okladuna Hannagi Minister Moirangthem Okendro na fongdokhibada wakal manaba punminaduna iraybakidamak Heirok kendragi miyamna amata oina lepminasi ngasidi tawriba lana sida aikoi kari oirakani haiba tamba ngamde aikoi gi territory da singnarakadra aikoi machet tarakadra haiba ngamde hairaduna chingnaba laitaba nate haiki mahakna makhatana hai PR loikraba BJP geno balenga kama laktuna aikoi bungak pi senbigadra khalami adubu Karigumba amata uba fangde. Mi taranitoy laifam thokpa lengak asida mi mangana laibak sason teori miyamna ningba thungdaba pendaba kaya ama lainari. Highway singda miyamna fauduna chatpagi khudong chamba laitaba amadi PR lengaki matamda haukiba chahigi December aroibada IDP sing mayumayumda halangani hairami. Anauba lengak ama lakpa matamda su chahi asigi March thada IDP sing halangani hairami adubu hanjin badilairadana Hauzikna nagaga kukiga amuk irang thoklaktuna amaga changnaba yadanabagi lengaki lalong asi chingnaba fawi haiki. Center madi state paliba lengak asigi wakalon aikoina khangba ngamde. Chindana ama haigani kutana ama tawi fibam asida paliba lengak asigi MLA minister singna mathawna laitaba asi ngaktaba ngamde. Leibak asida lo laitabagum oire tampakta laibana ha kayana maramdam ngaknaba hotnakiba singbuna kutlai laukhatpa amadi fabiba kaya tawri. Kuki militant singidi ngasi fauba karigumba amata tawbagi pau tadri. Aikoi maitai jati na pukchel chawba asigi khudong chaba lauraga lengak asina. Tauningbata tawba kaya asigi mayokta aikoi amata oina pulasi haina sumahak na makatana fongdoki.